ꯆꯝꯊꯣꯡ ꯑꯩꯗꯤ ꯉꯥ ꯇꯣꯏ ꯊꯣꯡꯕꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗ꯭ꯔꯤꯉꯩꯗꯩ ꯈꯜꯂꯤ ꯉꯥꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯜꯂ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯡꯒꯗꯕ ꯃꯥꯜꯂꯦ ꯈꯜꯂꯝꯃꯦꯕ ꯀꯣꯟꯅ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯒꯗꯤ ꯈꯪꯉꯦ ꯉꯥ ꯇꯣꯏꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯌꯥꯏ ꯅꯝꯕ ꯋꯥꯔꯧꯒꯅꯨꯀꯣ ꯚꯤꯗꯤꯑꯣ ꯍꯥꯞꯇꯕ ꯌꯥꯗꯕ ꯉꯥ ꯇꯣꯏ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝꯗ ꯏꯟꯈ꯭ꯔꯕꯅꯤꯅ ꯉꯥ ꯇꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯗꯤ ꯍꯥꯎꯇꯦꯗꯁꯨ ꯍꯥꯏꯔꯛꯑꯒꯦ ꯍꯥꯎꯔꯦ ꯑꯁꯤꯗꯤ ꯉꯥ ꯇꯣꯏ ꯊꯣꯡꯒꯦ ꯑꯩꯅ ꯉꯥꯁꯦ ꯀꯨꯞꯅꯅꯦ ꯁꯦꯝꯗꯣꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯉꯥ ꯇꯣꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯗꯤ ꯌꯥꯏꯉꯪꯒ ꯊꯨꯝꯒ ꯇꯣꯠꯂꯒ ꯊꯝꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯥ ꯇꯣꯏꯒꯤ ꯉꯥꯁꯦ ꯑꯩꯅꯅꯦ ꯍꯥꯞꯄꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯇꯤꯜꯍꯧ ꯆꯅꯝ ꯑꯗꯨꯒ ꯌꯦꯅꯝ ꯃꯔꯥꯗꯣ ꯑꯗꯨꯒ ꯍꯤꯡꯒ ꯃꯦꯊꯤꯒ ꯇꯧꯔꯒ ꯉꯧꯔꯛꯑꯒꯦ ꯊꯣꯡꯉꯛꯑꯒꯦ ꯍꯥꯏꯕ ꯉꯥ ꯇꯣꯏꯁꯦ ꯉꯥ ꯇꯣꯏꯁꯦ ꯐꯖꯅ ꯍꯧꯖꯤꯛ ꯁꯧꯒꯠꯂꯛꯑꯦ ꯉꯥ ꯇꯣꯏ ꯊꯣꯡꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯈꯪꯉꯝꯗꯅ ꯉꯥꯁꯤꯡꯁꯦ ꯂꯣꯏ ꯄꯣꯛꯈꯥꯏꯅ ꯇꯣꯏꯍꯟꯒꯅꯦꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯂꯣꯏꯁꯜꯂꯦ ꯉꯥ ꯇꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯥ ꯇꯥꯎꯗꯅ ꯊꯣꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯥ ꯇꯣꯏ ꯍꯥꯏꯒꯗ꯭ꯔꯥꯁꯦ ꯉꯁꯤꯗꯤ ꯉꯥ ꯇꯣꯏ ꯊꯣꯡꯕꯅꯦ ꯑꯁꯤꯒ ꯂꯩꯔꯦ ꯎꯇꯤ ꯁꯤꯒ ꯒꯥꯖꯔ ꯂꯩꯔꯦ ꯁꯤꯒ ꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯒ ꯑꯩꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯃ ꯆꯝꯊꯣꯡꯁꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯤꯇꯅꯤ ꯄꯨꯝꯅꯃꯛ ꯔꯦꯈꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯔꯦꯈꯥꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯄꯣꯔꯛꯑꯦ ꯉꯁꯤꯁꯦ ꯉꯥꯇꯣꯏ ꯊꯣꯡꯕꯅꯦ ꯑꯗꯨꯒ ꯁꯤꯒ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯁꯤꯒꯅ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯑꯩꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗ꯭ꯔꯤꯉꯩꯗꯩ ꯈꯜꯂꯤ ꯉꯥꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯜꯂ ꯑꯗꯨꯝ ꯇꯣꯏꯅ ꯊꯣꯡꯒꯗꯕ ꯃꯥꯜꯂꯦ ꯈꯜꯂꯝꯃꯦꯕ ꯀꯣꯟꯅ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯗꯣ ꯑꯗꯨꯒꯗꯤ ꯈꯪꯉꯦ ꯉꯥ ꯇꯣꯏꯁꯦ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯁꯦ ꯂꯥꯏꯒꯤ ꯍꯥꯟꯅ ꯈꯔ ꯀꯠꯂꯒꯦ ꯂꯥꯏꯒꯤꯁꯦ ꯑꯃꯨꯛ ꯌꯥꯝ ꯀꯥꯎꯔꯦ ꯍꯟꯗꯛꯁꯦ ꯂꯥꯏ ꯀꯠꯄꯒ ꯈꯔ ꯀꯥꯎꯔꯦ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯞꯄꯦ खरा लोई हापगे इसिंग खरा हापगे लाई कटख्रमीना गातोय मैम इलागेको सी गाजर मथेंदे हाइग्रबनीको गातोय थोंबने उतीने सिंजुने हंगामने अमुक हन्ना हाइरिने बैसे मैम गातोय थोंबो इलागे हाई मथेन से खर कहीं तौर से जामना हिंजांग से पुरक्तरब हंगाम चमथोंग जाऊरे नाग लोइना मैम लगतोइमे मैम से चामीनरसे वीडियो हापे याई नंबर वारौगनुको वीडियो हापतब जादब गातोय थोंबसे ओइना चारगेको मैम इनग्रबनिना गातोय थोंबसे हाउरी हाउते हाइरागे हाउरे हाउरे ngasingne haure ngate tum handa sinju jabe jam haure asin tenggo ta tawre na dum bukan mun ta dum makin nap jale ba koko tebul makara uti mu cha jang cha ngasi su
농주에 육다 우리 갔단 가거든요. 살이 톡다 봐. 막나래. Ayuk pati nong chura meba. Nong do jam kana di chuda bane. Poli poli. Itu sao tôi trồng cái dầm hòm á. Table ke साथ चना पे làm thật gì kìa. Chầm tuần hàng gắm trên tuần mì thật phải chầm hả? Đi chứ chầm hả mày? Ako ni pare makona.
ꯃꯔꯨꯁꯤꯡꯁꯦ ꯑꯇꯣꯏ ꯆꯥꯕ ꯃꯔꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯟꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯦꯕꯜ ꯃꯨꯒꯥꯗꯒꯤ ꯍꯥꯎꯔꯦ ꯉꯁꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯁꯤꯡꯖꯨ ꯍꯧꯗꯔꯦ ꯁꯤꯡꯖꯨ ꯈꯜꯂꯦ ꯈꯔ ꯍꯧꯖꯤꯛꯇ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯃꯣꯕꯥꯏꯜ ꯑꯩꯅ ꯃꯣꯕꯥꯏꯜ ꯀꯦꯃꯦꯔꯥ ꯊꯝꯃꯤꯁꯦ ꯑꯁꯤꯁꯦ ꯃꯥꯅ ꯆꯤꯡꯊꯣꯛ ꯄꯨꯊꯣꯛꯈ꯭ꯔꯤꯃꯤ 가져야 잠. 빛나는 짤. 하왜?
ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯤꯒ ꯊꯝꯃꯒꯦ ꯃꯊꯪ ꯃꯨꯛꯕꯥꯡꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯗꯤ ꯁꯤꯒ ꯊꯝꯃꯦ ꯕꯥꯏ